All Manipuri Student Union Amsu gi Makhada Tongan Tonganba School College Amadi University SINGGI election da mai PAKLAKHRABA candidate sing TARAMNA OKPAGI THOURAM Amadi get together gi THOURAM Palace compound da LEIBA MAHARAJ BODHACHANDRA College da ngasi PANGTHOKKHRE United Committee Manipur Youth SEM President YK Diren NB College ki Department of Manipuri gi head Dr. Haubizam Chalamba Maitei Mayol Energy Solution gi Managing Director Yumnam Devzit amasung Amsu gi advisor Soibam Anilna President member oina sarukya kiba thoram maduda Amsu gi President Lukram Malang bana fongdo kibada science amasung technology gi lamda kham thengna chakhatlaba lairik laisuda hidanaraba matam asida lamdam asibusu khongjel asida chatminnaba ngamnaba hotnaba haibasi yamna maru oi loinana horakliba nahasingna education asibu luna amadi maru oina khanba mathautai haiki amadi ngasi iramdam asida chahi ahumlom phajilaklaba loisinba ngamdraba irang asi lairik laisugi mangal ningthina fanglaba kaya leirabasu maraibak maramdam nungsiba amadi kanba haiba wakalon yaudabana maram amasu oidi lairik fana haiduna achauba mi oirabasu iramdam iyum leiramdrabadi tamduriba khudimak arembani maramasina haurakliba mahairoi khudimangna amana amabu nungsi chanabaga loinana angamba mateng pangnaraba matamdada sokhatpa iramdam ama ohenba ngamgani haiba wafam sing fongdoki Asi aku emsuna silaga reception kam get together ma pangthok chai basi maramdi haujik ki modern age education habisi yamna maru oiba education habise changdaba ya suchoi suidna changda ya daba adugumba amakha oire modern science and technology akolakpagi matungina haujik education gi lamda hidana ba se nongmonomogi leibak singda nongmonomogi henkalagli maramaduna haiba education gi khongjel asida akhoi manipur su haiba education khongjel asi chanminaba mangjit thaba yamna mathau tai habisi harmada thamjage aduga aikoi gi haurokliba mahiroi singnasu aikoi gi education se achauba lambi da porokna ba hona bada aikoi khudim hanbu leitana hona ba mathau tai aduga loina haurokliba satra singda ina haijaning bud aigi naw yamba sing mahiroi singda haijaning budi hauji aikoi gi malaiba iram dim mase sahi ahum hen jalaglaba lala se ngasi bo loisan bangam dri masi gi achauba maramdi education hairaga chu aikoi na lairik khaktam bana natabida aikoi gi education lairik lai su tambaga loina na imalaima iram dambu nuksiba imalaiba iram dambu kan bai base ya aikoi gi first priority oina pigadamni aina laik lai sufana hairaga officer oira lagla matamda aigi yum aigi laifam leiram da taragadi aikoi aina tamuriba lairiki value do laite maramaduna aikoi haurak liba mahiroi khudimangna first da imalaiba nuksiba loina imalaiba ki damangta contribution tawminaba aikoi khudimak punna nukshi sanani hingminaba aduga mateng pangnaraba matamda aikoi gi leibak khunai che chakhotpa ngongani education da su mayol porakani haiba wafam asi web se aikoi gi maruina emsu gi makhada emsu na project tawrakanda school college sing higher secondary sing university sing da aikoi gi oiba mihu sing puthoke mihu sing adu punna doi gi ba emsu da gi mihu doi gi sing loina manipur gi kasin koya sin muthuna leiba emsu gi thomi sing haita khudimak aikoi na o aikoi pulla kanda get together ama tarakanda aikoi kai tawsige aikoi gi mahi masing gi lamda kamaina khong thangjan gani aduga aikoi gi imalaiba iramdam se kanana bhona da aikoi kai lowina sige ha do khana naina bagi tanja do masi